ngasi numida waram phongkiba tuan manipuri se phongsing amasum thokiba thodo wathoksing dagi maruoibe I pausing khongasaraga manipur top channel gi maikeidigi myamda thamjaram gi ahanbada Maharashtra Narsinga laikidabigi samaga humdraga ni thusuba ningsing thoram kanglada pontukre ngasi gi mirol na amato oina wakal taminaduna apunbagi phibam Cecil Hansi Minister Aikugi layoi krabi ipai pusina sei lisang sina ngak sinduna thambiram labairam da Manipur ngasigi mirol nasu amato ina sungsinduna wakal taminabaga loinana Manipur gi apunbagi phibam hena Cecil Hansi haina Manipur gi Minister NBD na phongdokre Wapamasing ngasi Maharashtra Narsinga laikidabigi samagu humdraga ni thusuba sahi gi ningsing tharam ngasi Imphal gi kanglada pangthokhibada se Minister na phongdokhibani Se Minister yauna lamdam asigi lenga ki makok thongba Minister amadi official kya yauna pangthokiba thoram aduda Manipur gi ningtamba ngaktuna lakhibasingi manungda ama oidiba Maharashtra Narsinga gi maphamda haikatleka tamduna ikai khumna botki tungda Nungzreng Pukri asobda laikhidraba Maharashtra Narsinga gi maphamda tarpon kakhi thoram adugi sarwam oina ahanba Manipur Rifles Guard of Honor pikhi Thauram adura Minister NBD na phongdokhibadi ahal laman singa sibu ikai khumnabu utpa state lenga asina state ki thakta pangthokpa hore masina lamdam asigi miyamna athauba singa sina leibaki dam kathokiba madi leba sibu ngaknaba honaramba singa du nahounana ningsing halabani ngasi aikoina oiriba amadi aikoigi ni haina leijariba singa si ahal laman singa duna honaramba amadi kathoklamba singa aduna oihoribani haina spau sina makhatana su phongdorakli Maka satharakpo ina topa pao mana Manipur lengangna war on drugs sathari haukiba pungkun ga mari gi manungda heroin number 4 ga konana miyoi mari Manipur police na phagatkre makhal kyagi mayai ka badrak ki khayatagi kanana Manipur lengangna laukhatuna lakliba war on drug 2.0 gi khongjang mapungfana sathari Manipur haukiba pungkun ga mari sida heroin number 4 ga konana tuan mafam singdagi miyoi mari fagat pagamkre Manipur Police tagi phangma pawgi matung ina Manipur lenga ki war on drugs 2.0 khongjang gi makhada ASP Bishnupur gi miyang makhada Bishnupur District Police ki Additional SP Ops Roni Mayengbam MPS na lusingba Bishnupur District ki CDO gi OCY Shakti Sen yawba police team mananga seyu pung 3:10 taba matamna sathariba operation amada miyani heroin number 4 grams samriga marfuga nipana kona na fakhibani Faraba miyani dudi kwa kaithel thauda babok lekai digi wahengbam Rajkumar Singha Seikun ga mga apokpa lekhidraba W Sunil kawi ma kalonya na faraba to pamiye dudi Susampur district ki Kwangjang village Thanon digi Khemon lan Singson Seikun ga ni thoi apokpa Gaikholen Singson kawi hairi miyani asina heroin number 4 adu sapon kef ni fuda haptuna puramani fagalaba heroin number 4 sigi arumana gram samriga marfugani pani so hairi ngasayuk pung 3:10 taba matamda kwaktha turel mapandagi fagale hairiba miyani siga makoidigi fangbo polam singsiga loinana ain goeba thabak makhataba thabak laukhatnaba Moirang Police Station na khusina kre hairi nakala maromda ngarang nungthil pung marirom taba matamda Imphal East ki commando gi team amana Women's Police Station gi personal single loinana Imphal East ki hata Walapati area da war on drug ki saru am oina mayai ka ba chinjak sing thingna ba sathaki bu khongjang na miyema heroin number 4 ga kona na fagat fam kre hairiba mafam adura freaking seking sathaki ba ita khula hata digi MD Muna Ali Seikun ga humda apokpa MD Liakat Ali kawi amasum miyema heroin number 4 hapa plastic bal taraga mari ga kona na fakhibani faraba miyesh numidang wairam pung mga kamini tararam taba matamda Sai Pukri mana hata motim lerak tagi fakhibani magna phongdorakhibada hokiba sai anirongi mamangdagi drug yonbagi thaba asi horakhibani magna heroin number 4 adu not EOC digi akas ko bomi amadigi lorakpani hainasu phongdorakhi hairi amaramda ngasi ayu angan bapung mangarom tabada su SP Imphal East M Pradip Singha IPS ki miyeng makhada Imphal East Commando gi personal taraga mathoi amadi Hangang Police Station gi personal ahum gi apun makhutpu amana Imphal East District ki Kairang Singya da thibu humagi thabak sathakibada Kairang digi MD Imtiaz Khan sei kunifugo humde apokpa lekhidraba MD Atazal Khan kauba miyema Kairang Singya water supply manakti fare hari faraba miyeshidagi heroin number 4 gram kun ga taru sel uina lupa lising taraga ni thak satret amadi
amadi ahanba plastic bile sam sa fagat pangamle farba mi sina phongdorapagi matung ine heroine number 4 adu lilong mairen khuldagi md abote Elias abo kauba mi amadagi lorakpani aduna polam sing adu mamal tangkhai helaga yonabani haibisu khangmangamle mayai kawa singjak lalonbagi thaba simangna sei ani uhumgi mamangdagi satharakpani haibisu mangna haidorapadi khangmangamle hari loinana farba mi si mangondagi phamu polam sing loinana makha taba ain ge ba thabak lokhanaba hangang police station kusina kre haina spouse na makha thana su phongdorakli makha satharak poina to papaw man hayai thibi lakol asengba khangdokpari yana khre sei khargi mamangdagi wathok oiduna laklaba nifugumari yai thibi lakon gi lamgi mathangna sabsaba sengba makhangdok minabada nakalani na yanaba porakre Presta phamu pawgi matung ina ngasi Thaubal DC office da watho asigi matang DC Thaubal na mayai tangbal lauduna Manipur lenga ke settlement office Thaubal Zilla Parishad Thaubal amoko amadi atai mari lenwa miyoi singa loinana phamina duna kupna khanaki baduda YTB Laukon asigi settlement office da leiba land record singa madi patadar singna pairiba document sing punamak puthok naraga madi sport satuna inspection tawbaga loinana lawfam kanana yonba yawkhibagi haibadu thidoknaba haina amato oina warep lokhi loinana asengba ma khangdoklaba tungda lakon sigi demarcation tawduna lenga na satharakpa development singda ayetpa pidaba haibu wafam su amato oina yana khi haina pausna phongdorakli atopa paumana MPCC na governor amadi chief secretary da memorandum pishinkre lamdam asigi political activity singi oiba thabak thoram singda lenga ki officing saruk yasin basi yengsin biu amadi saruk yasin hanbigano haina ngasi Manipur Pradesh Congress Committee MPCC na Manipur gi governor Laganesan amadi chief secretary Rajesh Kumar memorandum amamam pishinkre ngasi nungtil pung anirom taba matamda MPCC gi vice president L Tilotamana lusingba Tim amana Rasbon setuna memorandum asi Manipur gi governor da pishinki governor da memorandum pishinba duda party gi general secretary S Jiten Amin Hussein amadi social media gi chairperson Malem Khomus Saryaki adubu governor Laganesan gi unaba phanglaktraba suma pamaduda leramba mari lenaba official singda pishinki haidiba memorandum adu chief secretary su pishinki memorandum pishin baduga mari leinana MPCC ki vice president L Tilotamana phongdokhibadi Bisnupurda pangthokadaba BJP gi nifugani suba foundation day gi thoramga mari leinana mega health camp amagi matangda Directorate of Information and Publicity DIPR gi assistant publicity officer press oriba kisan longjamna notification ama thoktuna hairiba mega health camp adu media coverage tawna bakhanki BJP na sinduna party adu gi foundation gi tega mari leinana sinba health camp aduda karamna lenga ki office amana lenga ki web order ama thoktuna coverage pina bahariba no government na sinba function oiragadi kari sukaide asigumba thawong si civil service kandaki rule gi mayoktani maramaduna hariba thawdo sigi matang governor amadi chief secretary na akan mamiyeng sangbiyo madi lenga ki official sina political activity singda yauksin badi tawhon bigano haina su memorandum asi pisin bani haina su paus na phongdorakli makha satharak poina to papaw manamu Commonwealth Games ki badminton trial gi damak maitai mesa ahum khalakle salibisa yesida pangthokodoriba Commonwealth Games ta saruk yana bagi pangthokodoriba tuan malem geba badminton tournament singna saruk yana bagi trial selection gi damak Manipur gi haukiba badminton sanaroi ahum khalakle trial selection gi damak khalaklaba sanaroi ahum adudi Maisnam Mairaba Khairakpam Manjit amadi Konthauzam Dingkuni hanis paus na phongdorakli makasa tharak poina to papawman Hill Areas Committee gi chairman gi Mikhal hayang April 12 da pangthoklagani Manipur Legislative Assembly gi Hill Areas Committee gi chairman khanabagi Mikhal hayang April 12 gi ayuk pung 13 tawa matamna pangthoklagani haina Manipur Legislative Assembly gi secretary ke Megachandra na sirol ama thokre Assembly Secretary na thokiba sirol aduda Hill Areas Committee gi member Letpau Hawkipu pangthokadoriba chairman khanabagi Mikhal aduda preside tawnaba appoint thokre Manipur Legislative Assembly gi committee room da pangthokadoriba Mikhal aduda Hill Areas Committee gi member khudimangna saruk yabirana basu sirol aduna khangalakli ngasi numijungba phawgi mamangna member amana chairman Mikhal asigi dama notice of motion pisilakpagi aroiba matamni hainisu sirol aduna su makatana palakli amaramdana Nauria pakhang lakpa kendra gi mipung khudimak toti ising phangalagani kebi
ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ SKB MLAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯐꯝ ꯃꯔꯤꯗ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 13,53,3 ꯆꯪꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯧꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯒꯤ ꯐꯤꯚꯝ ꯑꯁꯤ SKB MLAꯅ ꯌꯦꯡꯁꯤꯟꯈꯤꯕꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯏꯖꯤꯡ ꯈꯨꯜ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯝꯂꯒ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯝꯂꯦ ꯃꯅꯤꯆꯟꯗ꯭ꯔ꯫ PMGSYꯒꯤ ꯃꯈꯥꯗ ꯍꯧꯈꯥ ꯕꯥꯕꯨ ꯕꯖꯥꯔꯗꯒꯤ ꯀ꯭ꯌꯥꯝ ꯋꯥꯡꯃ ꯇꯥꯕ ꯃꯣꯏꯖꯤꯡ ꯈꯨꯜ ꯐꯥꯎꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 4 ꯈꯔ ꯍꯦꯟꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯥꯔꯠꯋꯥꯛꯀꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯃꯇꯝꯗ ꯔꯣꯂꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯨꯍꯟꯅꯤꯡꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯅ ꯀ꯭ꯌꯥꯝ ꯋꯥꯡꯃ ꯇꯥꯕ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ KWYWAꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯡꯉꯨꯖꯝ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯣ ꯅꯥꯒꯥ ꯇꯣꯛ ꯂꯣꯏꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔ 32ꯗ ꯏꯟꯗꯣ ꯅꯥꯒꯥ ꯇꯣꯛ ꯂꯣꯏꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯣꯜ ꯏꯁꯨꯁꯤꯡꯗ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯅ NSNGPRNꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔ 32 ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯅꯥꯒꯥꯒꯤ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯗꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯕ NSNꯗ ꯑꯜꯇꯤꯃꯦꯇꯝ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ NSN ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔ 32ꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯅ RN ꯔꯕꯤꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ NSN ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯑꯃꯁꯨꯡ ꯈꯣꯡꯐꯝ ꯆꯦꯠꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ RN ꯔꯕꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯈꯤꯕ ꯅꯥꯒꯥ ꯂꯨꯆꯤꯡꯕꯁꯤꯡ ꯔꯕꯤꯒꯤ ꯑꯔꯥꯟꯕ ꯂꯥꯂꯣꯡꯅ ꯍꯨꯝꯗꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯅꯥꯒꯥ ꯇꯣꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯗꯤꯒꯅꯤꯇꯔꯤꯁꯤꯡ ꯌꯥꯎꯅ ꯁꯥꯏꯟ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯅꯝꯊꯥꯛꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯥꯔꯖꯤꯌꯟ ꯌꯥꯎꯅ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ RSF꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯗ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯔꯤꯐꯣꯔꯃꯤꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯐ꯭ꯔꯦꯟꯅ ꯇꯣꯉꯥꯟꯕ ꯁꯦꯟꯇꯔ ꯈꯔꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯂꯂꯤꯠ ꯃꯥꯗꯔ ꯁꯔꯃ ꯍꯥꯏ ꯁ꯭ꯀꯨꯜ ꯈꯣꯡꯖꯣꯝ ꯁ꯭ꯀꯨꯜ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯄꯥꯛꯇꯛꯅꯅ ꯃꯥꯁ ꯀꯣꯄꯤꯡ ꯑꯃꯗꯤ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯁꯥꯇ꯭ꯔꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯐꯣꯡꯅ ꯊꯣꯡꯅꯥꯎꯗ ꯀꯣꯏꯁꯟ ꯁꯦꯔꯤꯌꯦꯜ ꯈꯥꯏꯗꯅ ꯃꯥꯏꯀ꯭ꯔꯣ ꯄꯤꯁꯤꯜꯂꯝꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯡꯖꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ, ꯌꯣꯔꯦꯀꯥ ꯍꯥꯏ ꯁ꯭ꯀꯨꯜ, ꯃꯥꯔꯇꯤꯟ ꯒ꯭ꯔꯥꯃꯔ ꯁ꯭ꯀꯨꯜ, ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁꯦꯟꯇꯔꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ RSFꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯡꯂꯦꯟ ꯁꯅꯥꯈꯨꯃꯟꯒꯤ ꯆꯦꯔꯣꯜ ꯑꯃꯗꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯤꯟꯗꯤ ꯂꯣꯟ ꯀꯝꯄꯜꯁꯔꯤꯒꯤ ꯃꯍꯨꯠꯇ ꯑꯣꯞꯁꯅꯦꯜ ꯑꯣꯏꯔꯒ NEꯒꯤ ꯂꯣꯟ ꯆꯥꯎꯈꯠꯍꯟꯕꯤꯌꯨ NESO꯫ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NESOꯅ ꯍꯤꯟꯗꯤ ꯂꯣꯟꯕꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯀꯝꯄꯜꯁꯔꯤ MIL ꯁꯕꯖꯦꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯤꯇꯤꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯍꯤꯟꯗꯤ ꯂꯣꯟ ꯁꯕꯖꯦꯛꯅ ꯑꯣꯞꯁꯅꯦꯜꯁ ꯅꯠꯇ꯭ꯔꯒꯅ elective subject ꯑꯣꯏꯔꯒ North Eastern regionꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯃꯥꯂꯣꯟ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯈ꯭ꯔꯦ꯫ NESOꯒꯤ ꯆꯤꯌꯔꯃꯦꯟ ꯁꯥꯃꯨꯑꯦꯜ ꯕꯤ ꯖꯩꯔꯥꯋꯥ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯤꯅꯥꯝ ꯄ꯭ꯔꯀꯥꯁꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯉꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯈꯤꯕꯗꯨꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯤꯇꯤꯅ ꯍꯟꯗꯛꯇ ꯍꯤꯟꯗꯤ ꯂꯣꯟꯕꯨ ꯃꯣꯗꯔꯟ ꯏꯟꯗꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ MIL ꯁꯕꯖꯦꯛ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠ 9ꯗ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ NESOꯅ ꯌꯥꯅꯤꯡꯗꯦ꯫ ꯏꯟꯗꯤꯌꯥꯗ ꯍꯤꯟꯗꯤ ꯂꯣꯟ ꯉꯥꯡꯂꯤꯕꯁꯤ ꯆꯥꯗ 90-93ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯖꯕ ꯃꯥꯒꯤ ꯃꯃꯥꯂꯣꯟ ꯉꯥꯡꯅꯔꯤ꯫ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯒꯤ ꯁ꯭ꯇꯦꯠ 9ꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯡꯅ ꯏꯟꯗꯣ-ꯑꯥꯔꯤꯌꯥꯟ, ꯇꯤꯕꯦꯇꯣ-ꯕꯔꯃꯟ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯣ-ꯑꯦꯁꯤꯌꯥꯇꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯣꯟ ꯉꯥꯡꯅꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕ ꯁꯕꯖꯦꯛꯁꯨ ꯇꯝꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ NESOꯅ ꯌꯥꯅꯤꯡꯗꯦ꯫ ꯃꯁꯤꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯐꯕ ꯄꯨꯔꯛꯀꯗꯕ ꯃꯥꯟꯗꯦ꯫
Committee hiram asigi matang na yengsin North East State singi oina leidiba loan chokot hananabu hotnahanbiu haina paus na phongdokhi. Makasa tharak poina to pau khrana Gujarat factory mai sakpada miyoi manga sire PM na lakh ani pigani lauthokre. Gujarat mai sakpagi thaudokta factory amagi miyoi manga sire kaya amana Sokle hari agency ki pau gi matung ina factory edu phokhairapagi thaudokta mai sakpagi kudong thibadu nangkibani. Prime Minister yauni state asigi Chief Minister na thamoi sokna nungai taba phongdokre. Laikhidraba singi mungna Prime Minister na maki relief fund gi lupa lakh ani pigani lauthokre. Amaramda state adugi Chief Minister na su asokpagi imung singda sarkar gi maikedi gi pibiyaba mateng pigani khankre. Mai edu fire service tender singna control tokre hari amaramda factory edu da mai sak na thokiba thogdo du inquiry tawnaba state sarkar na mari lenaba authority da khangani khre so hari. Amaramdana Jharkhand sing Ningkhaibada Nupi ama Sire Marina asu apanangkre Jharkhand sing Ningkhaibagi thaudokta Nupi ama Sire miyoi mari Sokle haina agency ki pauna haidi thaudo nong leptana subadagi Ningkhairakpagi thaudokta khudong thibadu nangkhibani haidi mafam adudagi miyoi kya kanbagi thabak chathari haina su agency gi pauna su haidi. Amaramdana Pakistan Parliament ngasi anoba PM khalagani Pakistan Prime Minister Imran Khan Thazabegi bot launabegi no confidence motion na maithi duna pham takhibadagi ngasi leba adugi National Parliament na anoba Prime Minister khalagani anoba Prime Minister khangadariba sigidama Pakistan Muslim League amadi Tehrik igi maikaidigi makhoigi mi amamam mire pisilakhi hari member assembly ga nifugani leba Parliament da kanana Prime Minister oigadagi habadu ngasi khanglagani so hari. Amaramdana session gi lanmi lising taraga matho Ukraine da thajingadari session gi Moricon session gi lanmi lising taraga matoi thajinana bore blokre haujiksu session gi Mariocon nomai kamna duna kan malan soknari hanana Russians Ukraine session gi lanmi kya thajinkraba matuna nauna Mariocon lanmi lising taraga matoi amaga thajinana ba thorang tawkhibani sohaidi. Atopa pawmana regular judge leitabana awaba mayoknari Thobal ladiba family court asi English ngani taraga taruki July thada Minister N Beren sangaduna miyamna khusina khibani Numit adudagi ngasi paw regular judge amata hapiraktabana Thobal ladiba family court amadi atai court singda khudong sadaba kayamar mayoknaduna advocate singamadi case thengnariba miyamna sauna awaba mayoknari Chief Judicial Magistrate Thobal asisu case ama tawada case ama loisinbada yamna khudong sadaba mayoknari Matam sana fangadaba khudong sabasing amata phangma ngamdre haina Thobal District Bar Association gi Vice President Khangimam Arun Kumar phongdorakli ngasi Thobal Court Complex da leiba Bar Association gi office da pawmising unabada Arun Kumar na haikibada karama matamda case tawgani haiduna numit khudingi court da satlaga ngainabagi phigam da leire regular judge leitabana case yaithokpa natana atopa upai leitabagi phibam da leire maramaduna lengang atupa matamda regular judge hapiu so haidi. Amaromdana BJP ki thabak thoramda lenga ki employee sijinabasing khudaka suspend pigadabani Congress mamangda amuta thokidriba mongna Manipur BJP na lenga hek pairakhibadagi party sina tawning muta tawduna lakli haina spawman palagli amaromdana nupi amagi hasi baksang ama leiramle India amadi Myanmar leibak anigi lonaba ngamkhai paringda leiba Gobazang village miyada mamai mamit khumba nupi amagi asi baksang ama leiramle press na phangma pawda asiba nupi adugi haksang adu BP 79 amadi 80 gi marakta leiriba Gobazang village tagi phangma ngamkhibani nupi asigi maming matha haujuk phawigi oinadi khangma ngamdri loinana border da asiba haksang asi leirambana India gira natraga Myanmar gira haibidi khangma ngamdri asiba haksang asi ngamkhai paningi Myanmar romna tarambani hairi hena pawsna palakli atopa pawmana desamna exam center singda satuna yengsinkre bosimna loba class 10 examination gi humni sangna numida sida suhanagi hanagumna adumak exam center singda kanglon kaina mahut silaga natraga nanataba pambai sijinaraga examination asi tawbra haibadu desamna hanagi hanagumna adumak yengsin khongsa sakhe Sakiba center singadudi Oinam High School, Oinam Girls High School, Nambol Higher Secondary School, Mekola Gulaf Higher Secondary School, Mekola Special Regular English Schools, Nambol Nari Kalyan Vidyalaya, Nambol Lemapokpam Public High School, Lemapokpam Hadiba center singasini. Masida Nambol Higher Secondary School amadi Mekola Gulaf Higher Secondary School ani asidi khara langba natana adumak exam gi mong matawsing ngakna examination pangthuramba thengnaki
Laima Pokong Public High School amadi Special Regular English School Center asisu yamna English na exam ama oibigi sab mong matau singa na examination mangthoramki amasu Nari Kalyan Vidyalaya Nambol Hariba Center asidi invigilator singna thamoi singna mathau pangthoktabagi mami kha taki nataba pambai sijinaba desamgi thomi singna invigilator da Hairaga Mahairoi gi lakthwanki Oinam Girls High School Oinam Hairiba Center asisu nataba pambai khara sijinabagi mami tabaga loinana desamgi thomi singna invigilator da haiduna lakthwanki Sililang liba singdi yamna section exam adu soida ngamdanaba haiduna mathau masa khangna tarumki Oinam High School asisu nataba pambai sijinaba madi Mahairoi singna center sanglamdaida fracking tawdabagi mami yamna sauna taki Mahairoi singna sabak furi khawda hapa desamgi akhanaba timaduna faki afaba tunglamsat amagidama awana thidana thamoi singna khonajariba center gi OC AOC sis SO invigilator singda amakpa dakfam center kharana tahanbasi yamna lewak thibani sohaidi Loisilapuna tendakpa pau kharana traffic police na helmet yaudaba madi niyam kaina gari tharakpa security personnel yauna miyoi samagi mathakta fagatkre lambi ki khudong thibi singthokpa hantanabagi panamda Imphal East District Police na ngasisu district asigi tungan mafamna sathaba drive da helmet yaudaba madi niyam kaina gari tharakpa security personnel yauna miyoi kya fagatkre District Police na sathaba drive ki manungsana kunung mamang district asigi additional SP traffic ke Vijay Kumar na lusingna sathakiba drive duda home department amadi medical department da leiba miyoi sing yauna tungan miyoi samagi mathakta fagatki haidi Loisilakpoina to papau mana Gujarat ki Barusata Chemicals Factory Pokhaibada miyoi taruk sire Laibak thiba thawdo ama ngasi nungalamda pung ahumlom tabdu Gujarat ki Barut District Chemical Factory ama pokhaibada sinwi taruk sire official singdagi phama pawgi matuina thawdo si Amabad gi kilometer saniga kuntraga manga rom satlaga leiba Dahes Industrial Area da thokibani hari pokhaibaduna maram oiraga chemical factory edu mai sakhalakibani hari amasum Barusaki Superintendent of Police Phina Patil na hakibada sinmitar wadu solvent distillation process tawringai manungda khanghodana pokhairakiba reactor amagi manakta thabak suduna leibani hari reactor aduda pokhairapaduna maram oiraga factory edu mai sakhalakpadiki reactor adugi manakta thabak suba sinmitarung mafamdur kudatur sikhi asiba haksang sing police na lokhatpaga loinana postmortem gidamak thakre madi sakiba mai edu control tawre haina ESP na permission phungdokhi thawdo sira siribi sinmitarung asi natana atopa aso apan gi pawdi leiti haina pawsna makhatana phungdorakli duga haujukuina di myam paws matanga se lusinjarage amasum pathoksa gi soikiba lankiba yarosu myam na ngapigani matam gi oba maroi bi pawsu myam da lep leitana update pizarake and thank you